Maruoiba Pau, Tarani Toilak Suba, Indigenous Brothers Meet, listing in the Tarani Pangasi Chief Minister N. Birena Hodokre. Masi Government High School Pibam Sadana Lady, Young Sinbinaba Mari Lane of a single Silakli. Amadi, Helping Hands for People Manipur Mega Blood Donation Camp, Mapam Anida Pangtokre. Kurumzari Adom Yangberi Basi Times of Manipur News ni Hauzik Pau Sandok Pizari. The League of the Fourth World People Kanglai Park na Sinduna, Kanglai Park ta Yelhongway Digi Kunda Minak Laba, Jati Kanglup Singi Top Masak Magun Haiba Hiramda, Numit Nini Sukna Chathagadaba Tarani Toilak Suba, Indigenous Brothers Meet listing in the Tarani Pangasi, Chief Minister N. Birena, Chingmayrongi Adim Jati Complex Laiba AMITY Holder Hodokre. Haudokpagi Thorum Aduda Manipur Kundariba, Tongan Ba Jati Kanglup Kayagi Musing Saruk Yaki. Chief Guest Oiba Warol Piraduna Chief Minister na Haudokiba Chahili Singamaga, Samapan Maudrada Ching Amaditam Anigi Marakta, Lapna Duna Lakliba, Mari Asi, Hausit Ladiba, Langa Asina, Naksina Nabapandamda, Go to Hills Hyber Kontang Asi, Lakulapani Hain Haiki. Women's empowerment, Mighty education, immersion, economic activities that carry the Tautu Sing is a version to only of the revenue Imam market, women's market, upon direct in a sense. As I am a Sanabolo, Karotara, Natara, Hayen, Tarik Manada, Senapatiga, Tamil to Sanada. Senapatiga 30 crore water supply scheme that are many. Tamil 45 crore water supply scheme, Sada Hogre, Josan Buddha 25 crore that are many. So, sharing was a Nushina Shahadi sharing was a Pradhan Family, Tabaku, Moy Canada, Moy Canada from the Adu government. Lamdam Asida Apaba, education system Amalahen Haina, Akangahi Oza Amadi Mahiro Lup Kayana, Louding a Sarak as the government school Kaya Amadi, Mawong Sada Pibam Amada Lady. School sing Asigi Manunda, Technopol District Manung Chana, Laiba, Machi Government High School Su Amaoiri. School Ski building Amadi classroom sing Matik Sana, Laitabana Mahiroi Amadi Mama Mapa Oibekayati Tamoy Soknare. As a student, I want to power the high school gi when a Pamade Oza Awat mention bio, Aduga principal bu regular when a Cabo Oza and Tibio Oza sing so. When a numit amada classmates over have says Satradi Yamang Zabni, Aduga school construction Fazanto bio, Akwe Nongsu, Talapa Matamda. Akoigi para wazan tapaganda yam nungaide nongsu tarak panina takpi su yam nungaide adugi class su yam miss oye akoi satrade yam mange adubu numit ama mang ba haibse akoigi 1 week ki tha ama mang bugumne School asi yang sinbina ba lengak amadi mari lai daba authority ki pokning chungsiladuna sahi asigi March amadi April da minister na school asigi phibam phagatna na bahot nagani haiba wafam adu thabakta onthok piu haina phongdorakli Aikoigi school si infrastructure si yam phatre masi haibada haiman bathoi koi imit na tarang na dum ujare isamak na su parents atene su loin uduna ta leire masi school si ki matang da infrastructure ki matang da aikoigi honorable minister haisira koi education minister maknasu haukiba tha March April May adugi tha da Masama sula amaga iskun si hingsin birambani masida skuni ma mongsi ubada as masidi satra sing manung da laik tamhan bayaroi masi aso apan thokani aduna masi hongdok ta bayaroi aduga masi phajana semjin da bayaroi haina mana haibirambani adu ngasi phawba thabak oina khoi ujadri Mahiroi Sanghai Mapam Asi, Mahiroi Amagi Punsida, Anya Subayumga Pankak Oibana, Mahiroi Punsida di Loisang Asina,
mahi khakta natana punsida mai paknanabagi lambida sagsinnaba tangai fadana khangjindaba yadaba lausing kaya amasung masina piri adum oinamak mahiloisan kaya amadi masagi ona tainabada headmaster amadi ojasing matam Jana school karaktabagi amadi yangsin bidrabu school gi soklaba phibamgi awat pasingi awaba mayukna duna leiri blood cancer kidney failure gi anaba mayukna riba mioi singi damag igi mateng pinaba mega blood donation camp amangasi rims amadi siza hospital da pangthokre helping hands for Manipur People for Manipur na rims amadi siza blood bank ka khusam na duna hairiba EP bagi camp aduda donor chamri rom na lem na piki camp adugi matang de helping hands for people Manipur gi president khoirom loya lakpana mioi bagi punsi da haibasi yamna darkar oi blood cancer na raba mioi amadi kidney na soklaba mioi singi igi awatpa leirakpa matamda leiba ngamdaba adu Kharadang oirabasu mateng oinanaba helping hands na kem asi pangthokpani haiki Manipur le miyam singsina marai bak thirba cancer na naraba patient sing aduna kidney na naraba kidney fail oiraba akogi anaba sing asigi damakta makogi thawai do khitang kan horagadi khitang sangdoladi akogi hakchang chieliba isida khitang patient du da mating khitang panga magi life to expand to ba magi life to hinganabgi pandam du pamjaru banina Manipur le riba kathokpa pamjaba humanity service habitare ne humanity ground humanity service to riba mayam sigi apen beduna hoise 400 crores to re koi blood donor o jage na hoji life je mayam pura helping hands for people Manipur who support of you Manipur le riba forest of the poor people hanne yeng bada kana sule ba kambu jingsina ngasagi thengnari ba awaba mayam punamak sida ai punamak na bateng pang mina se ba si ai media gi khudang da appeal tawse Paugi marak thana aten break macha matang lo Manipur ragi Indo Tibet Border Police ta inspector oine miyam ge seba tawduna lairiba tangkul hundung dagi AS Urayo apokpa laikhitraba AS Ramayo na Eastern Frontier Indo Tibet Police Border Police ki mountaineering expedition bizaida saruk yaduna Sikkim gi ngasi phawba kaba ngamdriba Virgin Mountain Peak mai pakna kaduna singdol aduda Bharat ki firal yungkhre Deputy Commandant Brixit Sahana lead tawkiba expedition aduda punna mountaineer tarama thoina saruk yaki singdol yorumdai mikupta expedition leader Brixit Sahana mahaki timna tha amarom chingdol yawnaba wana karaklaba matung pantungpham yorumdai da fawkiba ithil adugi footage miyamda share tawrakle We're almost reaching our summit. Towards the right is crevasse, towards the left is a crevasse. We are a team of 9 members. We're about to reach. Weather is not supporting us. Visibility is low. This entire place is filled with crevasses. Women Empowerment Haiba Timda Mapun Suba Sector AR Gitara Manga Suba Assam Rifles na Sinduna ngasi yorbung da nupi kaya amadi sanaroi singda tengbang pikre loina na free medical camp amasu pangthoktuna mioi kaya lem na layengkhre lamdam asida leiriba khutsa hirabi nupi sing amadi inkhatlagliba sanaroi singbu yokhatpa amadi punging thogat pibagi pandamda Tranga Suba Assam Rifles na Sinduna ngasi yorbung khunau jingkhai ningthau lampakta tengbang pibagi achamba thoram ama pangthokhibaga loinana free medical camp amasu pangthoktuna mioi kya lemna layengki Social Development Organization yorbungi president Sri Mani Devina matam amada army
Assam Rifle Haiga Praja Miyamna Aki Tuzungba Fauna Kibadu Ngasidi Security Force na Praja Miyamgi Mating Pangba Amadi Chakot Taurangi Tabak Toram Singda Mai Onsilakpa Asina Security Force Amadi Praja Anigi Marakta Thazaba Purakpangamle Haiki. Yorobung Kunchideda Social Development Organization Chideda Miyamgi Mating Panganabagi Damakta Tabak Shubanomba Kandraba Nupi Mayam Singsia at Sumba Potlam machine Adigina Kanugina Kalakina Bon Piraga Miyamgi Mating Panganaba Pirakpasia Si Yam Harauna Yam Noajana Mayamgi Pinji Yam Tagatsadana Assam Lipan Buyam Tagatsari. Tauram Aduda Taramanga Suba Assam Rifles Singaril Company Commander Major Abhimanyu na Social Development Organization Yorbungi President Srimayum Mani Devida Sewing Machine Singkusinaki Loinana Club ki Inkalagliva Sanoi Singdasu Football Yantoke. Ngasi phongkiba pause singda kari kari maro eba pau phonglibagi haibadu amtang punna khangminase. Sangai Express Indo-Myanmar Friendship Road Thong Humfumapal Sananaba Tamuda Ira Thongnikre Indo-Myanmar Transport Project Singi Matang the Kanakre Miyamge Seva Taunaba Politics Ta Changla Khibani Chief Minister Bogna Fam Naha Aiba Kungani Thoida Yuva Puraskar Award Yantokre SIT Kungama Sizinaduna Pakadaba Tele Education Network Hugdokre Pandegi Matangda IBSD gi Director Dinandu Sahu gi Mathaktasu Maral Kaya Sirakli Naharol gi Thogdang Chief Minister gi Haksel gi Tembang dat Apiano Pogladuna Patient Amagi Mapana Mapita na Chief Minister gi Makhong Sokna Kurumkre Indian Today na Ahum Suwa Best CM Pir Khibadu Taknaduna Yaunaba Hairubanate Chief Minister Manipur da Chada Nimfu Humdoina Chief Minister N Biren gi Government Asida Apian Poknari India Today More da Kulai Paiba Masel Kamna Kre Police Station da Thomjin Kre Huyen Lan Pau India Natamu Yigon Kalewa Lambi da Thong Humfapal Saba Hokre Congress CBI office among the Konging Changsin Kre CBI director Kudak Loktopa Law na Yade O Ivobi More da KNA ga UKLF ka Nongmay Kapna Kre Sana Laiba Congress na CBI office among the protest Kre Modi gi Thoksil na India gi democracy kiningai Oirakle Ivobi More da Kulai Paiba Masel Nongmay Kapna Kre Rajkumar Singhajita Tagore Award for Cultural Harmony Pirakle Ichel Express CBI gi director Lokthok Khibagi Mayokta Congress na wakan mifam Kre BJP lengaki Aron Athup amadi aranba sing thigalakadore haibagi damak director Lokthok pane CM gi Haksel gi Tembang da hauzik faugda mioi lak ama enroll tawre Iraiba More da lalholup masel minute nim funithoirom leptana nongmai kapna Kre CMST da imung lak ama mingchalle Asoiba system sumthokna bahona da awaba khar mayoknari Chief Minister India gi democracy fagita halle ivobi Aroibada maro ipapau amuk hanna. Tarani Thoilek Subai Indigenous Brothers Meet Lisingani Tarani Pan ngasi Chief Minister N Biren Hogdokre. Masi Government High School Fibam Sadana Lady Yang Singbinaba Mari Lainaba Singpuking Sindakli. Amadi Helping Hands for People Manipurna Mega Blood Donation ke Mapam Anida Fang Thokre. Hausikini Manipuri Pau Matang sa Loisinjare Ahen Bapau Galoinana Nibidang Pung Mapanda Mukpang Bigani.